ꯑꯩ ꯆꯥꯔꯤꯁꯦ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯦ ꯑꯩ ꯅꯍꯥꯟ ꯆꯠꯄꯗ ꯀꯩꯝ ꯆꯥꯗꯦ ꯀꯩꯅꯣ ꯇꯟ ꯆꯥꯔꯦꯕ ꯇꯟ ꯈꯤꯇꯪ ꯆꯥꯏ ꯆꯥꯛꯈꯩ ꯉꯟꯅ ꯍꯥꯞꯆꯤꯜꯂꯛꯏꯁꯤꯁꯦ ꯃꯃꯥꯡꯒꯤꯗꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯦꯖꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯛꯈꯤꯗꯕꯅꯤ ꯃꯌꯥꯝꯁꯤꯅ ꯐꯃꯨꯡ 3 ꯊꯥꯏ 500ꯅꯦꯕ ꯔꯨꯝ ꯀꯩꯅꯣꯁꯦ ꯑꯆꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯤ ꯂꯧꯔꯤꯅꯦꯕ ꯁꯤ ꯃꯉꯣꯟꯗ ꯈꯔ ꯄꯤꯌꯨ ꯉꯥꯎꯔꯁꯨ ꯆꯞ ꯃꯥꯟꯅ ꯉꯥꯎꯃꯤꯟꯅꯕ ꯃꯍꯥꯎꯗꯣ ꯃꯊꯟꯇ ꯉꯥꯎꯔ ꯑꯩ ꯁꯦꯟꯅꯒ ꯉꯝꯃꯣꯏ ꯈꯥꯏꯕꯣꯝ ꯆꯥꯔ ꯌꯥꯝꯃꯦꯕ ꯃꯣꯏ ꯀ꯭ꯋꯥꯒꯤ ꯍꯥꯞꯄꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯅꯦꯄꯥꯜ ꯆꯠꯄꯩ ꯕ꯭ꯂꯣꯛ ꯑꯣꯏꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯔꯤꯒ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯅꯤ ꯈꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯅꯦꯄꯥꯜꯁꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯃꯌꯥꯝ ꯃꯥꯔꯁꯀꯨꯝꯕꯗ ꯑꯩꯅ ꯆꯦꯛꯑꯞ ꯆꯠꯄ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯆꯠꯃꯤꯟꯅꯕ ꯃꯤ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯆꯠꯊꯣꯛꯑꯁꯦ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯂꯒꯦ ꯌꯨꯝꯗꯒꯤꯒ ꯏꯟꯇ꯭ꯔꯣ ꯂꯧꯔꯛꯇ꯭ꯔꯦ ꯁꯤꯗ ꯂꯥꯛꯑ ꯂꯧꯔꯦ ꯑꯗꯣ ꯇ꯭ꯔꯦꯟ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9 ꯇꯥꯔꯦ 9:30ꯗꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯊꯨꯡꯗꯣꯏꯁꯤꯅ ꯄꯨꯡ 7ꯀ ꯇꯥꯔꯅꯤ ꯑꯩ ꯈꯟꯖꯕꯗ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯅꯦꯄꯥꯜ ꯏꯟꯗꯤꯌꯥꯒꯤ ꯃꯆꯤꯟ ꯍꯦꯛ ꯕꯣꯔꯗꯔ ꯀꯩꯅꯣ ꯌꯧꯕꯗ ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯌꯧꯕꯗ ꯁꯦ ꯂꯥꯛꯑꯒ ꯂꯤꯞꯁꯇꯤꯛꯀ ꯈꯔ ꯇꯩꯁꯜꯂꯤꯕ ꯃꯥꯏꯁꯦ ꯎꯐꯧ ꯋꯥꯏ ꯆꯨꯝꯃꯟꯅꯤꯅ ꯇꯦꯟꯁꯟ ꯑꯣꯏꯅꯅꯦ ꯃꯥꯏꯁꯦ ꯌꯦꯡ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯝꯕꯣ ꯂꯧꯔꯛꯇꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯍꯥꯏꯗꯤ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯄꯗꯣ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯑꯅꯥ ꯑꯌꯦꯛꯀꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤꯅꯅꯦ ꯑꯩꯁꯨ ꯌꯦꯡꯉꯛꯇꯣꯏꯅꯦꯕ ꯑꯩꯁꯨ ꯃꯃꯥꯡꯒꯤꯗꯨꯒꯩ ꯆꯠꯂꯛꯇ꯭ꯔꯤꯗꯅꯀꯣ ꯆꯦꯛꯑꯞ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯂꯥꯛꯑꯒ ꯑꯁ ꯃꯦꯃꯣꯔꯤꯁꯨ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅꯒ ꯑꯃꯨꯛ ꯆꯠꯄꯒꯁꯦ ꯅꯦꯄꯥꯜꯕꯨ ꯀꯌꯥꯝ ꯇꯣꯏꯅ ꯆꯠ ꯐꯪꯉꯦꯒꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯁꯤꯜꯂꯒꯦꯗ ꯍꯥꯏꯅꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯥꯛꯑꯒ ꯂꯤꯞꯁꯇꯤꯛꯀ ꯈꯔ ꯇꯩꯁꯜꯂꯤꯅꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯣꯛꯊꯣꯛꯑꯒꯦꯗ ꯍꯥꯏꯅ ꯍꯔꯥꯎ ꯆꯠꯂ ꯍꯔꯥꯎ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯅꯤ ꯁꯤ ꯕꯦꯛ ꯑꯃ ꯁꯤ ꯕꯦꯛ 2 ꯁꯤ ꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯨꯔꯛꯄꯅꯤꯀꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯁꯦꯅꯥꯁ ꯇꯧꯏ ꯀꯥꯏꯅ ꯅꯥꯇꯣꯟ ꯈꯨꯝꯅꯕ ꯄꯤꯔꯛꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯇ꯭ꯔꯦꯟꯁꯦ ꯂꯦꯠ ꯑꯣꯏꯔꯦ 9ꯗꯒꯤ 9:30 ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯄꯥ ꯌꯧꯅ ꯆꯠꯂꯦ ꯖꯦꯔꯤꯁꯦ ꯂꯩꯔꯦ ꯏꯟꯗꯣꯆꯥꯁꯦ ꯂꯩꯔꯦ ꯑꯗꯩ ꯏꯟꯗꯣꯆꯥ ꯑꯃꯅ ꯀꯩꯅꯣꯗꯩ ꯀꯥꯗꯣꯏꯅꯤ ꯍꯣꯖꯥꯏꯗꯒꯤ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯃꯌꯥꯝ ꯌꯧꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯂꯥꯗꯒꯤ ꯏꯁꯥꯒꯤ ꯏꯅꯛ ꯅꯛꯅꯒ ꯁꯨꯃꯥꯏꯅ ꯇꯣꯡ ꯐꯪꯕꯁꯦ ꯅꯨꯡꯉꯥꯏ ꯍꯜꯂꯛꯄꯩꯗꯤ ꯕꯗꯔꯄꯨꯔꯗ ꯀꯨꯝꯗꯣꯏꯅꯤ ꯆꯠꯄꯩꯗꯤ ꯃꯌꯥꯝ ꯂꯂꯥꯗꯒꯤ ꯁꯨꯝ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯊꯥꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯁꯤꯡ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯏ ꯁꯪꯉꯦ ꯅꯨꯡꯉꯥꯏꯅꯁꯦ ꯄꯣꯊꯥꯅ ꯆꯠꯄ ꯇꯥꯔꯦ ꯑꯦꯁꯤꯒꯁꯨ ꯍꯥꯏꯐꯦꯠꯇꯪꯒ ꯊꯥꯗꯔꯛꯏꯌꯦ ꯏꯪꯊꯝꯊꯥꯁꯤꯒꯕꯨ ꯍꯥꯐꯂꯣꯡ ꯌꯧꯔꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ 1:20 ꯇꯥꯔꯦ ꯀꯣꯏꯖꯩ ꯇꯨꯝꯃꯤ ꯃꯌꯥꯝ ꯄꯨꯡ 2:30 ꯇꯥꯔꯦ ꯁ꯭ꯋꯥꯏ ꯐꯖꯩ ꯌꯥꯝ ꯖꯪꯒꯜ ꯃꯔꯛꯁꯤꯒ ꯃꯊꯛꯇꯤ ꯀꯥꯞꯊꯕꯁꯦ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯃꯥꯜꯂꯦꯗ ꯌꯥꯝ ꯅꯣꯡꯉꯥꯜꯂꯦ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯏꯅꯦ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏ ꯐꯤ ꯂꯧꯅꯔꯤ ꯁꯣꯜ ꯚꯥꯏꯁꯃꯦꯟ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯁꯤ ꯐꯖꯅꯤ ꯁꯤꯁꯨ ꯐꯖꯩ ꯃꯥ ꯉꯁꯥꯏ ꯁꯟꯗꯣꯛꯄꯗꯣ ꯐꯖꯩꯑꯕ ꯁꯟꯗꯣꯛꯍꯟꯕꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯐꯤ ꯂꯧꯔꯤꯅꯦꯕ ꯁꯤ ꯐꯖꯩꯌꯦ ꯃꯣꯟ ꯂꯥꯎꯅ ꯉꯁꯥꯏ ꯁꯟꯗꯣꯛꯈꯤꯕꯗꯨꯅ ꯁꯤ ꯑꯣꯏ ꯃꯥꯜꯂꯦ ꯐꯖꯕ ꯌꯥꯝ ꯆꯥꯎꯔꯛꯏꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯐꯤ ꯂꯩꯔꯤꯅꯤ
ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯧꯔꯦ ꯆꯧꯁꯜꯂꯦ ꯀꯨꯝꯗꯣꯔꯦ ꯃꯌꯥꯝ ꯅꯦꯄꯥꯜ ꯌꯧꯔꯦ ꯅꯦꯄꯥꯜ ꯌꯧꯗꯣꯔꯦ ꯆꯠꯇꯣꯔꯦ ꯏꯁꯇꯦꯁꯟꯗꯗꯤ ꯃꯤꯗꯣ ꯆꯤꯟꯕꯅꯤꯅ ꯄꯣꯠ ꯌꯥꯝꯕꯅꯤꯅ ꯚꯤꯗꯤꯑꯣꯒ ꯂꯧꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯌꯧꯗꯣꯔꯦ इंडिया थादोꯛꯇꯣꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ इंडियाꯗ ꯂꯩꯍꯧꯕ ꯅꯨꯡꯁꯤ ꯃꯌꯥꯝꯁꯦ ꯀꯥꯎꯕ ꯉꯝꯗꯦꯀꯣ ꯃꯌꯥꯝ ꯅꯦꯄꯥꯜ ꯆꯪꯉꯦ ꯒꯥꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯡꯉꯛꯏꯅꯤ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯌꯥꯝꯃꯤꯌꯦ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯌꯥꯝꯃꯤ ꯃꯌꯥꯝ ꯖꯨꯕꯤ ꯂꯩꯔ ꯆꯥꯔꯦ ꯃꯤꯜꯄꯥ ꯀꯨꯟꯒꯤ ꯍꯥꯎꯋꯤ ꯌꯥꯝ ꯃꯌꯥꯝ ꯅꯦꯄꯥꯜ ꯌꯧꯔꯦ ꯒꯥꯔꯤ ꯇꯣꯡꯕꯩ ꯃꯥꯏ ꯐꯣꯟ ꯇꯧꯒꯗꯕ ꯇꯧꯅꯍꯧꯅꯔꯤꯅꯤ ꯑꯩ ꯇꯧꯒꯗꯕ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯇꯧꯗ꯭ꯔꯦ ꯇꯣꯡꯉꯒꯦ ꯑꯥ ꯌꯧꯔꯗꯤ ꯅꯦꯠ ꯐꯪꯉꯔꯣꯏ ꯃꯌꯥꯝꯁꯤꯅ ꯐꯃꯨꯡ 3 ꯊꯥꯏ 500ꯅꯦꯕ ꯔꯨꯝ ꯀꯩꯅꯣꯁꯦ ꯑꯆꯧꯕ ꯗꯕꯜ ꯈꯛꯇꯅꯤ ꯑꯗꯒꯤ ꯇꯥꯏꯜꯁꯀ ꯊꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯅꯦ ꯁꯤꯒꯤ ꯇꯣꯏꯂꯦꯠꯁꯦ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯦꯁꯇꯔꯟꯗ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯃꯗꯨꯒ ꯑꯣꯏꯅ ꯑꯃꯗꯨꯅ ꯑꯩꯈꯣই ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯃꯗꯨꯅ 400ꯅꯦꯕ ꯑꯃꯗꯨꯒ ꯑꯣꯏꯅ ꯂꯧꯔꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯗꯕꯜ ꯕꯦꯗꯅꯤ ꯁꯤꯅ ꯖꯦꯔꯤꯒꯩꯒꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯣ ꯁꯤꯅ 400 ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯀꯤꯕꯨ ꯑꯣꯏꯅ ꯁꯤꯡꯒꯜꯀ ꯇꯣꯉꯥꯟꯅ ꯂꯧꯔꯔꯣꯏ ꯗꯕꯜꯁꯦ ꯑꯗꯨꯝ ꯂꯧꯁꯜꯂꯒꯦꯅ ꯖꯦꯔꯤꯗꯣ ꯃꯥ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯅ ꯁꯨꯝꯅꯕꯁꯨ ꯂꯣꯏ ꯂꯩꯔꯦ ꯏꯁ ꯅꯤꯡꯁꯤꯡꯉꯛꯏꯌꯦ ꯁꯤꯒ ꯏꯕꯥꯅꯤꯅ ꯅꯦꯄꯥꯜ ꯌꯧꯔꯦ ꯑꯁ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯤꯒ ꯑꯩ ꯌꯥꯝ ꯐꯝꯃꯛꯈꯤꯕꯅꯤꯀꯣ ꯅꯨꯡꯁꯤꯠ ꯆꯥꯅ ꯑꯗꯒꯤ ꯑꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯅ sini ulang mana ing lagte bo mayam chaluige mamang gi de mayam ai video number Meiji hospital gi video mo namakki da ban drop da haptan madagi kri uda badagi mayam koi khara di thienge pung tara makhai tare koi thiengna mari bo hangi me ba thiengna la room da kano thamamaga bag thamamaga sum lai hanai du mai oram de ke no khara ondho me siga line lep to ni myam line lep bui ge myam ai ujing ne moi gi butla chauthokbagi drop to hapjalamina ne blur jatna ne keim gyan men ta dre du nai ne kong haipetang manung gi video kitang lauri mi ado hospital ji chawjo ju yam nungai ba kane mai number masing thaba siga chala mai ado 846 siga changdoi ni do line da phami mi myam yenga sina tra makha ta na myam ai Messi de halaga chakcha ge ta mi do inga ge krang jien ge di janing ge na hawai thong loi na cha ge to Jadi oi moi kenoi di moi operation tau bai chakhre aba ta ai jari je me sanda ta rai na chapde kem cha di ke no tan jari tan jang ja cha ga na ja lai ji jong thu bo thu ai rak te jaman ni na ma cha ke hau to ba jari hau di hau ni da hoi te bang sa na ke no tau bon me am chak cha ba lo ya mi che drop haba pagi ne mai pa siang na di ubo wal hau to ba chasal le khara so myam hozik sandagi pung tare tare na ga ma pan thok ya na thok lei ni net se ko na phang de khala ko na di phangam me ba moya da pari se kai nu ne len pari ma ne makha kuma ko dadi net on lai ram dra mayam Nepal koi ri mi kwa na ja kwa cha bai nai thok lai ba ado nga sai ne ai mi se drop am ha pu ba du na ne pang ja de
ꯎꯗꯦ ꯍꯧꯖꯤꯛꯇ ꯊꯣꯔꯛꯅ ꯈꯇꯪ ꯐꯅ ꯂꯥꯛꯏ ꯋꯥꯊꯤ ꯁꯣꯝꯗꯁꯨ ꯃꯦꯂꯥꯔ ꯀꯩꯅꯣꯝꯒ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯄꯥꯛꯂꯥꯞ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯅꯨꯄꯤꯅ ꯗꯨꯀꯥꯟ ꯐꯝꯃꯤ ꯐꯪꯉꯕꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯀ꯭ꯋꯥꯔꯣ ꯐꯪꯕ꯭ꯔꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯀ꯭ꯋꯥꯔꯣ ꯐꯪꯕ꯭ꯔꯣ ꯑꯣ ꯃꯌꯥꯝ ꯐꯪꯉꯦꯀꯣ ꯁꯤꯅꯤ ꯁꯤ ꯍꯥꯎꯕꯅꯤꯕꯣ ꯌꯥꯝ ꯃꯣꯏ ꯀ꯭ꯋꯥꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯣꯝꯗꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩ ꯃꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯃꯥꯟꯅꯩꯀꯣ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯍꯥꯞꯄꯤꯁꯦ ꯍꯥꯎꯅꯤꯌꯦ ꯀ꯭ꯋꯥꯁꯦ ꯃꯇꯝ ꯑꯃꯅꯤ ꯂꯧꯁꯜꯂꯣ ꯑꯥꯗ ꯆꯥꯕꯩ ꯀꯝꯒꯗ꯭ꯔꯣ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯆꯥꯗꯕꯅꯤꯅ ꯋꯥꯎ ꯆꯦꯔꯤꯒ ꯍꯥꯞꯄꯤꯅꯦ ꯍꯥꯞꯅꯕ꯭ꯔꯣ ꯍꯥꯎꯅꯤꯌꯦ ꯃꯣꯏꯁꯦ ꯃꯌꯥꯝ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯣꯝꯗꯒ ꯁꯦ ꯑꯣ ꯁꯤꯗꯤ ꯍꯥꯞꯄ꯭ꯔꯥ ꯑꯗꯨꯅꯤ ꯀꯩꯒꯤꯅꯣꯁꯨ ꯈꯜꯂꯤꯕ ꯀꯩꯅꯣ ꯃꯥ ꯍꯨꯏ ꯍꯥꯞꯆꯜꯂꯤꯕ ꯍꯌꯦꯡ ꯈꯥꯔꯣꯏ ꯈꯨꯏꯗꯣ ꯅꯣꯏ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯍꯥꯞꯄ꯭ꯔꯅꯦ ꯍꯥꯞꯄ ꯂꯩ ꯂꯩ ꯍꯥꯏꯔꯣ ꯑꯣ ꯑꯣ ꯍꯥꯎꯅꯤꯌꯦ ꯃꯍꯥꯎꯁꯦ ꯃꯥꯟꯅꯔꯣꯏꯗꯣꯔꯤ ꯃꯌꯥꯝ ꯃꯩ ꯂꯥꯛꯄꯒꯤ ꯃꯍꯥꯎ ꯅꯖꯥꯔꯥꯁꯦ ꯍꯨꯏꯁꯦ ꯌꯥꯝꯃꯤ ꯃꯉꯣꯟꯗ ꯈꯔ ꯄꯤꯌꯨ ꯉꯥꯎꯔꯁꯨ ꯆꯞ ꯃꯥꯟꯅ ꯉꯥꯎꯃꯤꯟꯅꯧ ꯃꯍꯥꯎꯗꯣ ꯃꯊꯟꯇ ꯉꯥꯎꯔꯦ ꯑꯩ ꯁꯦꯟꯅꯒ ꯉꯝꯃꯣꯏ ꯈꯥꯏꯕꯣꯝ ꯆꯥꯔ ꯖꯥꯝꯅꯦꯕ ꯃꯣꯏ ꯀ꯭ꯋꯥꯒꯤ ꯍꯥꯞꯄꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯃꯥ ꯍꯥꯞꯄꯤꯁꯦ ꯅꯝꯅ ꯍꯥꯞꯄꯤ ꯄꯣꯠꯅꯤ ꯆꯦꯔꯤꯒ ꯍꯥꯞꯅꯒ ꯊꯨꯝꯅꯕꯩ ꯍꯥꯞꯄꯤꯃꯦ ꯃꯌꯥꯝ ꯁꯤ ꯑꯃꯒ ꯂꯧꯔꯒ ꯆꯥꯔꯨꯒꯦ ꯁꯤꯁꯦ ꯍꯥꯎꯕꯅꯦꯕ ꯑꯩ ꯁꯤꯁꯦ ꯊꯛꯀꯦ ꯃꯌꯥꯝ ꯑꯩ ꯅꯍꯥꯟ ꯀꯨꯏꯔꯝꯃꯤ ꯑꯩꯅ ꯁꯤꯁꯦ ꯊꯛꯅꯤꯡꯅ ꯂꯩꯔꯛꯏꯁꯦ ꯖꯥꯃꯠꯇ ꯆꯥꯅ ꯁꯤ ꯑꯃꯨꯜ ꯀꯨꯜꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯃꯔꯛꯇ ꯁꯤ ꯊꯛꯄꯁꯤꯗꯤ ꯑꯣꯏꯅꯝꯃꯒꯅꯦ ꯍꯥꯎꯈ꯭ꯔꯖꯥꯠꯅꯦ ꯑꯁꯤ ꯖꯥꯝꯁꯨ ꯊꯨꯝꯗꯕꯅꯦꯕ ꯅꯪ ꯂꯥꯎꯔꯒ ꯆꯝꯇꯛ ꯇꯧꯔꯒ ꯁꯤ ꯌꯥꯝ ꯍꯥꯎꯏ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯅꯦꯄꯥꯜꯒꯤ ꯐꯤꯁꯦ ꯈꯔ ꯌꯦꯡꯒꯦ ꯍꯣꯏ ꯍꯦꯛ ꯌꯨꯝ ꯊꯪꯅꯕꯗꯅꯤꯗ ꯕꯦꯒꯅ ꯕꯤꯛ ꯊꯟꯈ꯭ꯔꯦ ꯍꯣꯏ हनमत अच्छे जानी तो चाचू क्या कितना पड़ता है ये सेट है सेट ऊपर और नीचे का ओ सेट ओ आदि ले दो सेट के ले 500 ओ इधर जा सोल से फी गुफम नी ने 对啊 क्या आईडी हंगुदे मा फी फई नि से था लावी नि ngasai dun sina phaba na ngasai dun matu thok bi dunya ba train gi dun si matu thok ta bi si phaja chu phaja ne si phaja lemi aduga ngasai mechi hospital la ne si chapal je mi jaum na re ai ujabada siuma je mi satino pai ngasai yo kariyo myam je diga mind ke bade bo ni lai hong de ne myam si de yo na chap chan ulgi si mon mo la ne jingdong sin su sai ade si hainek sim ni la ba ai ja re
ꯁꯤꯒꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯄꯤꯌꯣꯔ ꯀꯣꯇꯣꯟꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯂꯥꯡ ꯊꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯩꯅꯣꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯅ ꯄꯥꯏꯅꯩ ꯃꯣꯟ ꯀꯣꯕꯔꯒ ꯀꯣꯟꯅꯔꯤ ꯃꯥꯜꯂꯦ ꯂꯣꯏꯅ ꯁꯤ ꯍꯩꯒ꯭ꯔꯨ ꯃꯆꯥꯗ ꯌꯥꯔꯅꯤ ꯅꯨꯄꯥꯒꯤꯁꯨ ꯈꯔ ꯃꯑꯣꯡ ꯇꯥꯕ ꯂꯩꯌꯦ ꯃꯌꯥꯝ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯈꯔ ꯌꯦꯡꯉꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯇꯤꯀꯦꯠ ꯐꯪꯗꯕꯅꯤꯅ ꯈꯔꯅꯤꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯃꯑꯣꯡꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ